Lupa Crore Samri romgi WY tablet phakhre. Thobal District Police na mayai kaba chinjak ki mayokta chathaba drive ki manung chana malemgi kaithel mayai kaba chinjak lalonba miyoi ama yauna miyoi mariga konana Lupa Crore Samri romgi oigadaba WY tablet fagatpa ngamkhre haina SP Thobal Dr. Soibam Ibom Sana phongdorakli. Ngarang Thobal Police Station na fagatlaba miyoi amadi Polamsing Paumising mamang na putokladuna SP Thobal Dr. Soibam Ibom Sana hai haukiba ihing nungyai pung amaga minute tararom tarakpada mahak masamak yauna Additional SP Law and Order Thobal TS Disorjit Additional SP Operation Sasinanda Soibam OC CTO Thobal and Sadanda Inspector OC Thobal Police Station and Judamni Thobal Police Station ki kangbu amadi CTO Thobal ki team ani yauna Fodel Kairembi Youth Club Fodel Kairembi amasum Panthoibi Women Association Kairembi gi Thomising yauna sangsinke. Yamna singnaningai oiba mawngda thaurakpa Tata DI 207 angauba machu registration number MN06LN 2847 bu Fodel Kairembi gi interlevel road ki Fodel Kairembi mathak laikai mobile tower manakta khamduna gari thaurakliba Muhammad Hussein Sei Kuntraga Manga Apokpa Sakir Hussein Thobal Wangkhe Muslim Mamang Laikai Laibabu Wahong Pohong Sathabada Gari Adu Mayai Kaba Chinja Khara Lotuna Pure Haiba Singnabadagi Thobal Police Station da Bukhatuna Thamlaga Ngarang Ayuk Nong Ngalakpa Pung Taruk Tarakpadu Waida Gari Adu da Puraklamba Carpet Makon Marom Amamam Talauktuna Yenglubada Kilogram Samri Rongi oigadaba aduga mamalna lupa lakh nifu rongi oigadaba WY tablet guli oigani singnaba package lising ani muk fagatpa ngamkhi. Fagatlaba WY tablet sing asi Superintendent of Anti-Seizment Unit Custom Division Imphal ngarang thokiba press release amadagi reference lauraga paragadi Lupa Crore Samri rongi oigani. Awang nungpok state singi oinasu khwaidagi chawba drug faba ngambagi thaudok oigani hainasu thajai haina SP Ibom Sana phongdorakhe. SP Thobal Dr. Soibam Ibom Sana makhatana phongdorakpada Tata DI 270 gi driver Muhammad Hussein bu wahang Pahangbada phongdorakpagi matung ina mahak masana lusingba team amana Imphal gi International Airport tulihal tana sattuna airport ki gate tagi malemgi thakta mayai kaba chinjak lalonba Sauksau Naihing Elias Abdul Rahim Apokpa Abdul Zubar Elias Ullah Sin Laifam Kaumu Village Mohar Rangoon Myanmar da laiba miyoi ama fagatpa ngamkhe. Mangondagi India gi Selyekta lupa lising humfu US dollar chama chaunga yard mobile handset ani passport amasum atopa che sangkhar sa fagatpa ngamkhe. Tata DI 270 gi driver Muhammad Hussein na makhatana haidorakpadagi MD Azizur Ayun Khan apokpa MD Azizur Rahman Yeripok Wangkhem amasum MD Abdul Razak apokpa MD Abdul Rahim Yeripok tulihal hairiba miyoi ani asisu mayai kaiba chinjaksing puthok pusin tawbada senai haibagidamak fagatpa ngamkhibane. Fazari Manipur.